mayam buhan maktada punsubi yumnat mantaram oksari ngasi senin asina pisas ni maka tarap episode IT5 puduno laksari mayam handak tay no movie si sang na thakat pangam jatre maramti mi humni mari ni sei lok layok togno lairure maram asina video thakat pangam dabani hauji lok tungu chaka fare adona video si sang na han hona jarak lage aduga aina movie se pathok matam sui kilan ki pam dista na do basu mayam ngapiyo duga mayam no senin sibu support of you hajari aduga hanati hona lepleitana support of you pusin su senin sigi mai kai tiki thakro phongdu sari fare du di mayam movie rom da mai on sirasi mamang episode rocky zombie amu oirak na ba tawkiba adu phawba mayam ning bikri musigi matung tap episode mayam du kudol tamjari hauji han basin asida rani pisas lokta laktuna pisas singi wahangi pakum piba laina hak na pamli pa ase mahak na khangale aina pamli ba pandam ase kana hamtana thukai bu ngamlaroi agi plan ase yamna thuna tawrani aduga masada mu hairi maramdi nangi lambida ayet pamta laktana ba pavitradi sikrani aduga aikoi sakti yamna leiba yamna kanba oirani aduga nang amadi ai hairaga ahum subana kana oigani khanglabra soidna thuna khanglani nangsu thoroktuna akoi humna sangsar arsi fataba sakti na pasi akoi family asin ahan bani sangsar arsi bu pangadaba asumna palabadi yam nungaini aduga angang asisu prince pisas oigadoribani maram asina aina nangbu thuna sawbudo yengba pami miebegi masadona yamnu kuina ngaiba tali pisas ki masadi sawbu yamnu thui poison no koina koisilim kai hairaga magi masa asi khwa manung asida thadakhri aduga hari demolager poison asidagi hena sathiba pithibita poison amata leitribani hauji angang asisu basket asida lija singa sina songsinduno leikri ranina ai yamnu thuna lakani nangsu thuna sawramo aduga ningsingadabadi ai nangbu lawba lakpa matamda phatraba sing kaya na aikoi bu khurum hangadori bani hairaga chatkri mathangi sinda roki asokpa si yengli babirasu laktuna roki gi asokpa si uraduna amuksu I thorok laba hari rokina ai kersu tawti hari babitana rokida ita khapiri aduga hari asumna I thorok libasai hapta amri sure fabadi yarabani ai nangi damakta yamna pakhatli hari okina nang ai gi damakta wabi base nahak yamni kit oi ai gi thamoi na hari nangbu adum yengduna layo haina masigi makoi ani se amu nungaitana wari sanarakli babitana akoi ki awabu nungaitaba kaya ama thokri sanjit baya su laikitri ai sukhangi roki nahak su yamna nungairamoi haiba leriba singa si su kari sukhanda saduna leina bhonari bani adubu thamonungdadi chaina phawri bani sanjit baya bu ningsingli bani mase aina sukhangi maru oina nahak ni roki sanjit baya gi mohut sinaba kana su leiti aduga nangi nungaitaba pendaba kaya ama leiraba su aingonda hayu roki hari sanjina leiringai roki mahaki awabu nungaitaba kaya mayamada haijabani rokina ai sukhangi piku ai ki yamba leitabagi nungaitraba su nakhoi mamangdadi ai noktuna adum leiribaduni aina sanjit baya na haiba kaya ama inkide mahang na faba advice kaya ama piki adubu aina fagi tatoki adubu haujuti mahang na haiki ba kaya ado jajaragi haina khali maramdi mahang su pamki bani mase aina karamna kaugani ai ki punsina leiri makai ningsingduna dum leirani hari babitana roki bu themni somdana rani magi kom asdagi amu phagolakli aduga hari rasu family nungaigadaba nungai horo ai amuk lakle hari mathangi sinda roki amadi pavitra physical relationship thamna kiram somdana bidyana sekhabu puduna laktuna yungi mapana thorokli sarikasu mamaga phone wari sanaduna mapalomda sakhiram makoi ani su urami sekhana bidyana pari badu uraga madubu karino hain hangi bidyana sekhada masikani kana salam daida aingonda pirambani masi uni pandit na sahi kun mamangda dadu da piram kiba ut aduga samani masina aikoi khangtuk pangamgani aikoi gi akoi bada fatraba sakti kaya leibra haina sekhana adubu masina kari kana gadori bano bidyana kana ba kana daba adubu asing pati khangdukani matam fanam kuina fatraba kaya na aikoi da yetuna lakibani hauchiti aikoi da kari suvielaktri masigi puka loina uzragadi kaya da nungai rodra hari sekana masigi maramda ai kari sukhang banati adubu masi madi hagi bidya kari sukana daba tawriba ase sanabani haina di khandukanu bidyana ise yam henjin khangani aina tawriba se khakta yeng hairaga mai chukhali aduga pet asda yawriba leimana myam asda ut ase saisili bidyana ise yengu mai ase fajana sakli base aduga leigi masu ase su kari suonba thengnati hauji akhoi ta kari su tawraroi hari matam aduda mai ase khangogdana muthokri aduga laising ase su loina ut onthokri tawriba sida bakoi ani su ure masidagi makoi ani su akiba pakhat bahab parule bidyana roki baya amti pabita babi da hairusi hari sakhana nongalaga hairasi hauji numidang ase su yamna thengsilagli chalasi hari adubu makoi ani na sarika buningsilagli somdana sarika mamada ima iyamda haiko ai yamna tuna laknani haiduna asumna phone da wari sanaduna mahana lakliba mafam asi gwa leba u hopam maya adudani sarikana kaisu khangun ima ai kaisu tawti hairaga phone adu thamkirame mafam asda bidya amati saka sarika bu kautuna lakli sarika su mafam asda gi thoropodagi makoi ga thengnari bidyana sigi mafam asda gi yam tuna salasi hari sarikana kari maram gino bidyana mafam ase yam sep oidi u wasi suni mafam asda mohana sakonu hairaga saka amati bidyana sarika bu puduna satkri somdana roki tumlam madagi hogolakli
aduga fully sali maagi asopasi uraga kari kino aigi anaba asina asum lutharakli bisibo hain khalaga lakli aduga maagi makut yeta mu yinglaga hari masina karam kanda ki thorok lebano hauji khut oi yet ani mak jumbi ona baloina torokle ahamdadi khut oi khata toromani adubu ani srom asda roki ngakli khut asida su jumbi oina bagi torokli haraga pabitra da yinglaga ma satkri mahang na thong hang torokpada masada kari kumba ma pharam roki mahang na lakpada magi matung de sarika su inarakli aduga roki gi meara sangsi laglam aduga roki to koli matamadu sarika si rani on torokle aduga roki su mafung phana jumbi olamle somdana pabitra mikap thorokpada roki si leramdre aduga karai de sakrabazanu hari somdana roki amadi rani gohaman ngosida yam close oina leiri rani na mafam masai yamna ti pi adubu akoi ani giti sapsare kaidorobage nangna kari khalibano nangna khalibado masina tra ai surung adudagi kamdawna tholakibano masidi ai kuroi gi thabakni aduga yum masigi manung sanglak liba asisu yamna laina sanglak libani aina lakpra nangdi jumbi on daw toromle jumbi on ga dawre haibagi kudam masai aina mayak sengna uri aduga rani kari gumba maning singlak sari kana bidya hoi ga yum masai sankibaga rani na ai su khangki nang tamna jumbi olak kani haiba jumbi on khrapati nahak atopada soidra mating panglakani nahak amukari gi asum orakliba maramdi nahak laba ado tro mapan khaktani bottle adudagi thakiba barmasin nahak miyubidagi amuk jumbi oraklibani hausti nahak mapung fana jumbi ore nahak hojik sakti yamna leiba haibadu ore atai jumbi singdagi nangna yamna hele nangna laba tro mapan thakluba sina nahak su khanba ngambagi sakti yaurokle nahak su uba ngamle taba su ngamle aduga ngangba su ngamlani aduga numi sangkraba matung dangi sakti asidi loiba nairoi nahak ayung nungtin dongna adum laigani nangona sakti ani yaujrabani hauji nahak ase aingonde yamna maru oi aina mathang khong thangjang godori basida nahak aigi mating pangadabani natra hari dokina karama khong thangno radina aina pisasi wahangi pakung phangba mafam aduda salubada aina uki hairaga mamangda mahangna papitarbu karamna hatkini haina hangbada urakiba adu ulagli sin asde roki amadi rani lohongli aduga rani na masindegi maikhu kamduna papitarbu su hatpa ngamgani haibasini mahang uki badu rani na roki gi manakong murum solaga agi plan ase fazitra nahangna papitadagi lapthokibada mahak yamna nungai roidoribani mahakpu olaga aikoi nungai gadoribani hari aduga rani mahangna sarika onduna laikibagi flash break ta ulakli sarika na phone mamaga wari sanaramlaga phone adu thongkipaga rani si u matakta leramduna magi masamna sarika bu yesenduna fajilaga thamkhri rani na kanamtana pisasni tagi nathokpa ngamlaroi aigi khuta loina sirani hairaga nu aduga mahak sarika onthokiram vidya seka hoina mabu kauduna laktirakpadagi sarika oliver rani ka thengnaduna mafam ataki satkirame aduga asingba sarika na usigi manung sangkhri hauji president mulaktuna rani na roki bu konsilam aduga episode asisu matang asida losin kiram mayang asigi episode asi matang asida losin jare aina movie si pathum matamda soikilan kipam disithan ando biar busum yam ngapiu yam sini asi busun sibiduna like comment amli subscribe to biram hajari fare dudi myam matangi episode tam tengarsi masigi dikainersi bye bye